Thaina mamangaida yamna nungai yaifaba ningthau panba leibak amakhak leirami. Leibak tugi ningthaudu yamna matik magul leiba minungsi leiba matam pumnamakta nokphet tauba auba mipum khudingi thamoi pelhanba ngamba misak amakhak oirami. Miyoibagi punsi aphaba ningba thungba ngak oyo haibadi yadabanina ningthaudugi naitom pokpa Rajkumardu piklingaidagi hongna mana pamkhiba mana ningkhiba thungdaba yadaba matam pumnamakta sauba suktokba karigumba karisu leitaba wafam amagisu wakatkadabagi ningai hekta tauba angang amakhak oirami. Mapa ningthau amadi mama maharanidu masagi ningba thunghananabu hotnabada magi apamba posak phanghanaba hotnabada ningai thembada aduki matik wazarami. Sahi khara haukhre Rajkumardu pakhang masa pharakle. Adubu Rajkumar sigi lamchat sajatsi ahongba karisu leiramde. Mina magidamak tawbirakpa khudingda pendaba maning thungdraga mingonda tainabasi adumak tawrammi. Apikpa piraga asauba piyu hekta mahaiba, asauba piraga na masa piyu hek mahaiba, athumba piraga akhaba piyu haiba, akhaba piraga na athumba piyu haiba, maraisi ayama matamda tawrammi. Nongma Rajkumardu sagol thauba tamnabakidamak sagol thaubada set chanaba phiroldu chachilammi. Rajkumarna loisilliba kaduda manai nupa amakhak Rajkumarna tongnanaba khongop amakhak puraga changlakhi. Aduga Rajkumarduda birami hairiba khongoptu tongsilaga Rajkumarduna hairakhi. Masigi khongopsidi yamna pikmalli asauba ama piyu. Rajkumardugi waduda manai nupaduna amuk khumlammi. Mazai bungo masidagi hena saurabadi horel sagol thauba tambada soidana khudi thigani masigi khongopsina sapsaba haibado oigadoribani. Manai nupadugi waduda Rajkumardu sauna khummi. Hai aigi sinthakta arangna khumba saradana nang dandi phangningbra. Chalo hongjumak achuba khongop amakhak porakadabani. Upai leitaba manai nupadu karisu hangatpa ngamda Rajkumarduna hairiba khongoptu lauba chatlammi. Aduga hairiba achauba khongopto pirammi. Khongop achaubadu tongsilaga Rajkumardu sagol tampham adomda laklammi. Asumna Rajkumardu sagol amada tonglaga sagoldu thauba tamba hawi. Sagoldu hek thauba haubagadi Rajkumardu mahagi khongoptu chawmankhibadagi khudi thiduna sagoldudagi ontharaklammi. Rajkumarduna adumna sagoldudagi ontharakpaduda anakpada leiramba manai masal singdu yamna ngakna yengnarami. Aduga manakta chansilaktuna hairammi. Mazai bungo matau karamna tawribano sokpagadi yaubibra. Rajkumarduna sauna khumlakhi. Masi pumnamakse khongop saba nupaduna thogat magaktani. Mana section sadabadagi aibu sagolsidagi ontahalibani. Rajkumardugi waduda mafamduda leiriba manai masal singdu amana amada tumin yengnarami. Asigumlaba Rajkumar sigi thabak amata masana maipuna na pangthokpa ngamdaba hayeng ningthausina sikraba matamda leibak sigi ningthau oihaugadaba masanupana karigumba thodang amata lauba ngamdabaduda ningthaudu matha yamna sarammi. Nongma hokhibana Rajkumardusu pakhang mapung pharedo. Ningthaudusu ahal oisilakle yamna sonjilakle. Laibak thibadi nongma ningthaudu ikhang khangaudana sidokre. Ningthaudu laikhidraba matungda Rajkumarduna ningthau oiduna leibak ngakpa tarammi. Rajkumar aduna ningthau hek oikhiba numit adudagi nongmagi mafam marang khangdaba yamna phibam soklaba leibak ama haibado oiraklammi. Nongmadi darbarduda leibaktugi phamnaibasing mifam pangthoklingai matamda leibaktugi khwaidagi sauba ana layeng sangi awat apa kharagidamak ningthauda wakatnabagidamak ana layenggi thaupuriba makok thongba nupadu konungda laklammi. Aduga darbarduda ningthaugi mafamda haijarammi. Iningthau haujik oiriba ana layeng sangsi awatpana pek thalle. Awatpasingse kharadang mityang sangbiyu. Layeng sang asigidamak sel khara kaithabiyudo. Nupadugi waduda ningthau sauna khummi. Hai asigumba karisu leitaba masit mayagi thabaksida aingonda hairiba karigino. Aingonda matha sahaliba karigino.
ꯑꯩꯁꯦ ꯍꯌꯦꯡꯃꯛ ꯂꯥꯟ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡ ꯁꯪꯒꯤ ꯊꯧ ꯄꯨꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯤꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯕꯥꯛꯇꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛꯇꯨꯗ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯒ ꯂꯩꯔꯝꯃꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯂꯤꯕ ꯑꯗꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛꯇꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯃꯁꯥꯗ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕꯒꯤ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯃꯈꯩ ꯀꯨꯝꯍꯩꯗꯨ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯗꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯁꯥꯗ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯄꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯃꯄꯥ ꯃꯃꯥꯒꯨꯝ ꯂꯣꯏꯅꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯕꯨ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯗ ꯈꯨꯠ ꯊꯤꯜꯂꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯍꯥꯏ ꯏꯅꯥꯏꯁꯥ ꯃꯁꯤꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯖꯒꯣꯏ ꯁꯥꯔꯤꯕꯤ ꯅꯨꯄꯤꯁꯦ ꯃꯍꯥꯛꯁꯤꯕꯨ ꯀꯅꯥꯅꯣ ꯂꯥꯟꯃꯤ ꯑꯃꯅ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯅꯨꯄꯤꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯖꯥ ꯏꯕꯦꯝꯃꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ ꯏꯅꯤꯡꯊꯧ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯃꯁꯥꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯕꯒꯤ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯣꯟꯊꯣꯛꯅ ꯌꯥꯈ꯭ꯔꯦ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯁꯣꯟꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯇꯝꯂꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯈꯣꯡꯆꯠꯇꯨ ꯂꯣꯏꯔꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨ ꯗꯔꯕꯥꯔꯗꯨꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯗ ꯃꯥꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯕ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯗꯔꯕꯥꯔꯗꯨꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯍꯥꯏꯔꯨꯅꯕꯒꯤꯗꯃꯛ ꯐꯖꯔꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗꯤ ꯈꯨꯗꯣꯜꯄꯣꯠ ꯀꯌꯥꯃꯔꯨꯝ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯤꯡꯊꯧꯗꯨ ꯃꯤꯡꯁꯦꯜ ꯑꯄꯥꯛꯄ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯁꯦꯠꯀꯗꯕ ꯐꯖꯔꯕ ꯐꯤꯖꯣꯜꯁꯤꯡꯗꯨ ꯁꯠꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯖꯔꯝꯃꯤ ꯑꯣ ꯁꯤ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯌꯥꯗꯅꯤꯡꯉꯥꯏꯒꯤ ꯃꯔꯝ ꯂꯩꯇ꯭ꯔꯦꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯅꯥꯏꯗꯨꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯐꯖꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯏꯅꯤꯡꯊꯧ ꯎꯕꯗ ꯂꯨꯍꯣꯡꯉꯁꯤ ꯁꯣꯏꯗꯅꯃꯛ ꯌꯥꯔꯛꯂꯒꯅꯤꯗꯣ ꯅꯤꯡꯊꯧꯗꯨꯒꯤ ꯋꯥꯈꯜꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯁꯛꯇꯝꯗꯨ ꯃꯃꯤꯠꯇ ꯎꯔꯝꯃꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡꯕꯤ ꯃꯤꯀꯧ ꯃꯤꯔꯝ ꯐꯖꯕꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯊꯟꯇ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯑꯣ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯣꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯆꯤꯝꯕꯥꯜꯁꯤꯗꯒꯤ ꯅꯨꯡꯁꯤꯕ ꯐꯖꯕ ꯃꯤꯅꯣꯛ ꯑꯃꯠꯇ ꯅꯣꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒ ꯑꯩꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯁꯤ ꯈꯜꯂꯒ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯅꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯄꯒꯤ ꯐꯖꯕ ꯑꯃꯗꯤ ꯑꯁꯦꯡꯕ ꯃꯤꯅꯣꯛꯇꯣ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯤꯇ꯭ꯔꯪꯖꯥꯗꯨ ꯂꯩꯋꯥ ꯇꯤꯟꯋꯥ ꯍꯩꯕ ꯑꯃꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯑꯃꯥꯏꯕꯗꯨ ꯅꯠꯇꯅ ꯃꯥꯒꯤ ꯃꯇꯦꯡ ꯀꯅꯥꯅꯁꯨ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨ ꯄꯟꯊꯕ ꯇꯧꯗ ꯑꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯂꯝꯃꯤ ꯑꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗꯨ ꯌꯧꯔꯕ ꯀꯥꯟꯗ ꯅꯤꯡꯊꯧꯗꯨ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯑꯃꯥꯏꯕꯗꯨꯕꯨ ꯀꯧꯔꯝꯃꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯑꯃꯥꯏꯕꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯍꯩ ꯀꯅꯥꯅꯣꯅꯦꯍꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯒ ꯃꯤꯠꯁꯤꯁꯨ ꯐꯠꯇ꯭ꯔꯦ ꯃꯤ ꯃꯁꯛꯁꯨ ꯁꯦꯡꯅ ꯎꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯅꯣ ꯏꯍꯦ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣ ꯅꯍꯥꯛꯄꯣ ꯑꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯗꯨ ꯑꯃꯥꯏꯕꯗꯨꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒ ꯍꯥꯟꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯈꯪꯕꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯍꯥꯛꯄꯨ ꯑꯣꯛꯂꯝꯃꯤ
ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯑꯃꯥꯏꯕꯗꯨꯗ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯈꯨꯝꯃꯤ꯫ "ꯍꯥꯍꯥ, ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯁꯤꯗ ꯊꯣꯛꯂꯅꯤ ꯈꯪꯗꯅ ꯑꯩꯅ ꯅꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯆꯥꯎꯔꯛꯂꯒ ꯁꯣꯏꯗꯅꯃꯛ ꯐꯈꯤꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯉꯥꯡꯕꯗꯣ ꯇꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯊꯨꯡꯍꯜꯂꯒꯦ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯎ꯫ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯇꯣ ꯁꯣꯏꯗꯅ ꯐꯍꯟꯒꯅꯤꯗ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯑꯃꯥꯏꯕꯅ ꯊꯥꯔꯛꯄ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯣ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧꯗꯨ ꯑꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯋꯥ ꯑꯃꯈꯛ ꯁꯣꯜꯂꯒ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯋꯥꯗꯨ ꯍꯦꯛ ꯅꯥꯟꯊꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯗꯨꯒꯤ ꯃꯃꯥꯏꯗꯣ ꯈꯨꯗꯛꯇ ꯃꯃꯣꯟ ꯅꯣꯛꯄ ꯆꯤꯡ ꯂꯦꯝꯕ ꯃꯥꯏꯊꯣꯡ ꯑꯃꯈꯛ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯏꯊꯣꯡꯗ ꯈꯛ ꯃꯥꯏꯈꯨꯝ ꯎꯞꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯊꯃꯣꯏꯗꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛꯇꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯃꯥꯏꯕꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯈꯔꯗꯤ ꯂꯩ꯫ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯉꯥꯛꯅ ꯆꯠꯇ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯋꯥꯁꯤꯒꯤ ꯃꯌꯥꯏꯁꯦ ꯆꯝꯊꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯒꯗꯕꯅꯤ꯫ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯃꯥꯏ ꯄꯥꯛꯅ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯒꯨꯟ ꯆꯦꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯕꯨ ꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯄꯨꯝꯅꯃꯛꯇꯨ ꯌꯥꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯨ ꯑꯃꯥꯏꯕꯗꯨꯗ ꯁꯅꯥ ꯈꯥꯎꯖꯧ ꯑꯃꯈꯛ ꯄꯤꯔꯒ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯀꯣꯅꯨꯡ ꯇꯥꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯂꯩꯕꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯂꯩꯕꯥꯛꯇꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯂꯩꯕꯥꯛꯇꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛꯇꯨꯒꯤ ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯐꯥꯎ ꯑꯐꯥꯎꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯅꯤꯡꯊꯧ ꯀꯌꯥꯃꯔꯨꯝ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝꯗꯨꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯅꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯅꯤꯡꯊꯧꯁꯤꯡꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯃꯠꯇ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯌꯥꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯒ ꯅꯛꯅꯅ ꯂꯣꯏꯅꯔꯒ ꯇꯤꯟꯅꯔꯒ ꯂꯩꯕꯗꯨ ꯃꯈꯣꯏꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨꯅ ꯂꯩꯕꯥꯛꯇꯨꯗ ꯌꯧꯁꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯀꯣꯅꯨꯡꯒꯤ ꯀꯥ ꯑꯃꯗ ꯅꯤꯡꯊꯤꯖꯔꯕ ꯐꯝꯐꯝ ꯑꯃꯈꯛ ꯊꯥꯔꯒ ꯍꯥꯏꯔꯤꯕ ꯐꯝꯐꯝꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯐꯝꯂꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯈꯛ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯅꯤꯡꯊꯧꯁꯤꯡꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯎꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯕꯨ ꯎꯅꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯈꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧ, ꯑꯩꯒꯤ ꯍꯩꯅꯕꯤꯁꯤꯕꯨ ꯍꯣꯡꯗꯣꯛꯅꯕ ꯍꯥꯏꯕ? ꯀꯔꯤꯗꯅꯣ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕꯁꯦ?" ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯕꯣꯔ ꯈꯟꯕꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ "ꯅꯤꯡꯊꯧꯒꯤ ꯆꯥꯗꯥ-ꯅꯥꯎꯗꯥ ꯑꯩꯈꯣꯏꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯒ ꯅꯛꯅ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯀꯩꯗꯧꯅꯨꯡꯗ ꯌꯥꯗꯦ꯫ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝꯅ ꯊꯧꯒꯜ ꯇꯧꯔꯒ ꯂꯩꯒꯗꯕꯅꯤ." ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯗꯨꯒꯤ ꯋꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯁꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ꯫ "ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯈꯜꯁꯤꯕꯣ? ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯣꯔꯣꯠ ꯈꯣꯏꯗꯅꯗꯨꯅ ꯂꯩꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯄꯥ ꯏꯆꯥ, ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯅꯨꯡꯁꯤꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯗꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯃꯈꯣꯏꯗꯒꯤ ꯂꯥꯞꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯅꯦ?" ꯃꯅꯥꯏ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ꯫ "ꯃꯆꯥ ꯏꯕꯦꯝꯃ, ꯃꯆꯥ ꯏꯕꯦꯝꯃꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯀꯅꯥꯅꯁꯨ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯇꯧ ꯇꯝꯕ ꯉꯝꯂꯣꯏ꯫
ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧꯗꯨ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝꯗꯨ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯥꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒꯗꯤ ꯅꯤꯡꯊꯧꯗꯣ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯃꯍꯥꯛ ꯀꯔꯝꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯕꯨ ꯎꯈꯤꯕ ꯑꯃꯗꯤ ꯄꯥꯝꯖꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯆꯥꯏꯕꯦꯝꯃ, ꯅꯣꯡꯃ ꯂꯩꯕꯥꯛꯁꯤꯗ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛꯁꯤꯗ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯆꯥꯏꯕꯦꯝꯃꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯔꯛꯇ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯣ, ꯃꯗꯨ ꯍꯦꯛ ꯎꯔꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯆꯥꯏꯕꯦꯝꯃꯕꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯐꯥꯎꯔꯨꯔꯦꯗꯣ꯫ ꯃꯆꯥꯏꯕꯦꯝꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕꯤꯌꯨ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯋꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯉꯍꯥꯟꯗꯒꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯁꯤꯗꯒꯤ ꯈꯔꯗꯤ ꯈꯦꯠꯅꯩꯁꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯃꯁꯛ ꯈꯔꯗꯤ ꯎꯏ꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤꯗꯨꯗ ꯋꯥꯍꯪ ꯍꯪꯕꯒꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯔꯝ ꯈꯪꯂꯕꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯌꯥꯅꯤꯡꯕꯒꯤ ꯃꯥꯏꯊꯣꯡ ꯎꯠꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯅꯤꯡꯊꯧꯗꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗꯨꯒꯤ ꯂꯩꯀꯣꯜꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒ ꯂꯣꯏꯅꯅ ꯄꯨꯡ ꯈꯔ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯀꯌꯥꯃꯔꯨꯝ ꯂꯥꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯀꯣꯅꯨꯡꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯛꯂꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯀꯧꯅꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯑꯉꯥꯡꯗꯒꯤ ꯍꯧꯅ ꯁꯣꯜꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯀꯌꯥꯕꯨ ꯂꯝꯕꯤꯗꯨꯗ ꯆꯠꯅ ꯆꯠꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯁꯣꯟ ꯑꯅꯥ ꯀꯌꯥ ꯂꯩꯔꯝꯂꯕꯁꯨ ꯃꯈꯨꯠꯃꯛꯅ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯑꯆꯥ ꯑꯊꯛ ꯀꯌꯥꯃꯔꯨꯝ ꯄꯤꯗꯨꯅ ꯅꯨꯡꯁꯤꯕ ꯎꯠꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯍꯩꯅꯕꯤ ꯍꯥꯏꯕꯁꯤ ꯄꯥꯛ ꯍꯦꯛ ꯍꯣꯡꯕ ꯌꯥꯗꯦ꯫ ꯐꯅ ꯑꯍꯣꯡꯕ ꯂꯩꯔꯦ ꯈꯜꯂꯕꯁꯨ ꯅꯤꯡꯊꯧꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯍꯩꯅꯗꯕ ꯀꯌꯥꯃꯔꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯍꯦꯟꯃꯟꯈꯤꯕꯅ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯑꯄꯥꯝꯕꯗꯨꯗ ꯆꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯅꯤꯡꯊꯧꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯁꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯅꯤꯡꯊꯧꯗꯨꯒꯤ ꯂꯩꯕꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯛꯀꯦ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯥꯏꯅꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯁꯨ ꯀꯣꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯁꯦꯡꯅ ꯑꯍꯣꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯇꯧꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯀꯣꯅꯨꯡꯗꯨꯒꯤ ꯐꯝꯅꯥꯏ ꯇꯨꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯉꯛꯄꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯃꯣꯟ ꯅꯣꯛꯄ, ꯍꯔꯥꯎ ꯇꯌꯥꯝꯕ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯅꯨꯡꯁꯤꯅ ꯉꯥꯡꯕ ꯑꯃꯗꯤ ꯂꯩꯕꯥꯛꯇꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯝꯃꯤ꯫ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯃꯔꯨꯝ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯅꯤꯡꯊꯧꯗꯨꯒꯤ ꯑꯍꯣꯡꯕꯗꯨꯗ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛꯇꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ, ꯃꯔꯥ ꯇꯞꯄ, ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄꯥꯜꯂꯝꯕ ꯑꯗꯨꯒꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯁꯨ ꯁꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯧꯔꯝꯗ ꯍꯦꯟꯅ ꯍꯛꯆꯤꯟꯅ ꯂꯧꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ, ꯃꯍꯩ ꯃꯔꯣꯡ ꯃꯇꯝ ꯆꯥꯅ ꯋꯥꯠꯇꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯅꯤꯡꯊꯧꯗꯨꯒꯤ ꯂꯩꯕꯥꯛꯇꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯂꯩꯕꯥꯛꯇꯨꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯏꯆꯝ ꯆꯝꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯅꯨꯡꯁꯤꯕꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗꯁꯨ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯁꯤꯜ ꯂꯥꯡꯕ ꯍꯧꯈ꯭ꯔꯦꯗꯣ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯗꯣ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ?
asuk samjabi magi mafamda oidaba minamba saktamda leiribasibo sumgadra nate ai magi mafamda minamba ngamloi ai ngasimag amaibadugi manakta chatkani aduga aigi maithongda upliba laiwagi maikhumse lawthokpinaba haijarugani asumna khaladuna ningthaudu amaibadugi mayum tana laklammi aduga amaibadugi yum hek yobagadi ningthauduna amaibadu kaurammi ho ipa amaibabu leibidabro mapada mi kaubagi khonjal tabaduda amaibadu mapanda thoraklammi aduga hairammi kana oirabano ihe iningthau itha thajudana kari leirabage takpiyudo ningthaudu hanaga manadaba maongda amaibaduda yamna nolukpagi maongda asumna hairammi ipa amaiba nasagi maithongda upliba laiwagi maikhumse ipana sanbiduna amuktadi lawthokpiyu amaibadu ningthaudugi wangangduda ningthaudu ahongba kaya marum leire haibasi irai laina khangledo ningthaudugi wafamdu tarabada amaibaduna makha tana hairammi iningthau nahaki wafamsibu naha wakal munna khalabra nangi asengba saktamdo rajkumariduna ukhrabadi nang karam tawgani ningthau na hairammi ai magi mafamda minambase tasengna pamjadre ai isana isabu magi mafamda ira leireba amagum khalhalle aigi asengba saktamdo magi mafamda taklage asumna hairaduna amaibaduna ningthaududa upkhiba laiwagi maikhumdu amuk lawthokpirammi asumna maikhumdu hek lawthoklaba matungda ningthaudu amaibaduda thagat wahe kaya marum hairammi aduga konung tamna amuk halakle asumna ningthauduna lambida asum lakpa matamda lambi satlamba miyamna mangonda karigumba ama soibagum yengnaraklammi ningthaudu magi hanagi asauba sakphamduda amuk hanjilakle magi sakphamduda miyamna yengnaribani haina khanna yamna nungaijaramde asumna asum lakpana konung yoksilakle konungduda leiramba miyoisingsu ningthaududa tumin yengnarammi mahak magi karomda asum lakpa matamda rajkumariduga thengnarammi rajkumariduna ningthaududa yenglaga hairakhi karino ngasidi nahaki maithongse nahan makhaiga manadibasibo asumna hairaga ningthaudu mingsial amagi mamangda lephallammi ningthaudugi saktamdo yenghallammi mingsialdu yengluba matamdadi angakpagi matawni mingsialduda tariba mamido mahaki asengba saktamni haiba phauba thajaramde taruba maikhum leiwa amata yaudana nokmi ba harau tayambagi maithongda leirambaduna ningthaudo ngakpana kham thengkhre tasengna mahaki thamoise pon onkhre masigi matung nongmanini leraga rajkumari amadi ningthaudu leibak pungjaw thinna chauna luhongkhi aduga nunga yaifana pankhi mataw asumna asengba nungsiba haibasina phatraba ningthaudugi lamchat chajattu semdokpa ngamkhi hauzik amuk taminarasi Rasiagi Phunga Wari Moirangthamgi sagol hariba warisi mamangda hapjaruraga kakhiba warini masigidamak tabiriba mayamna warubiroi thaina mamangaida Russia leibaki khungang amada lawmi nupa amagi macha nupa ahum khak lirammi lawmi sina nongmadi macha ahumbu manakta kokšilaga asumna hairei ipadi ahal matam osilaklabanina sigadoba kushilaktre aduna aina sikraba matungda aigi mongphamda hek siba numitagi hauna numit humnidi nakhoi ahumna nongmagi pali naiduna acha athak talna chingba purakadabani maduda macha singna hoi pabung haina khumlammi matam khara leiraga mapadu sikhre siraba matungda machin manaw ahumna mongphamda puraga kom achauba ama tawraga phumjille sikhibagi ahanba ahingdu mapagi acha athak thinabagi palisi machanupa ahalgi tarammi adubu mana chatningdabadagi manaw nupa atombada chatnanaba haibadagi acha athak puduna atombadu mapagi mongphamda chatkhre ahing nongyai chalaklabada mongphamgi leipaktu niktuna mapado hoglaklaga asumna hairei maphamsida laklibasi kanano aigi chanupa ahalla hayu Russia leibaki kari paulei hui singna lak tuna khonglibasi karigino
ꯑꯗꯨꯒ ꯃꯣꯡꯐꯝꯁꯤꯡ ꯑꯁꯤꯗ ꯂꯝꯃꯣꯏꯁꯤꯡꯁꯤꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯈꯣꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯥꯕꯨꯡ, ꯑꯩ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯏꯚꯦꯟꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯔꯤ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ, ꯑꯣ ꯅꯪ ꯏꯚꯦꯟ ꯑꯣꯏꯔꯦ, ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯅꯕꯁꯤꯡꯗꯣ, ꯑꯁꯤ ꯍꯥꯏꯔꯒ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯂꯧꯗꯨꯅ ꯆꯥꯈꯤꯔꯝꯃꯤ꯫ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯒꯤ ꯃꯣꯡꯐꯝꯒꯤ ꯀꯣꯝꯗꯨꯗ ꯆꯪꯈ꯭ꯔꯒ ꯂꯩꯄꯥꯛꯁꯤꯡꯗꯣ ꯃꯇꯣꯝꯇ ꯀꯣꯝꯗꯨꯗ ꯃꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯏꯚꯦꯟꯁꯨ ꯇꯞꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯌꯥꯏꯃꯗꯨꯒꯤ ꯄꯥꯂꯤ ꯇꯥꯔꯦ꯫ ꯃꯗꯨꯗ ꯌꯥꯏꯃꯗꯨꯅ ꯆꯠꯅꯤꯡꯗꯕꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯏꯚꯦꯟꯕꯨ ꯆꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯏꯚꯦꯟꯅ ꯌꯥꯅꯤꯡꯗꯕ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯏꯚꯦꯟ ꯆꯥꯅ ꯊꯛꯅꯕ ꯄꯨꯗꯨꯅ ꯃꯄꯥꯒꯤ ꯃꯣꯡꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯑꯍꯤꯡꯒꯨꯝ ꯃꯄꯥꯗꯣ ꯍꯧꯒꯠꯂꯛꯂꯒ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯈꯤ꯫ ꯏꯚꯦꯟꯅ ꯍꯥꯟꯅꯒꯨꯝꯅ ꯈꯨꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯄꯥꯒꯤ ꯃꯣꯡꯐꯝꯒꯤ ꯀꯣꯝꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯚꯦꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯒ ꯏꯚꯦꯟꯒꯤ ꯃꯌꯥꯝꯕꯁꯤꯡꯅ ꯍꯪꯂꯛꯏ, ꯄꯥꯕꯨꯡꯗꯤ ꯃꯣꯡꯐꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯅꯪꯅ ꯄꯨꯔꯛꯂꯤꯕꯁꯤꯡꯗꯨ ꯆꯥꯕ꯭ꯔꯥ? ꯏꯚꯦꯟꯅ ꯆꯥꯏ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯑꯩꯅ ꯆꯠꯂꯦ, ꯑꯔꯣꯏꯕ ꯉꯁꯤꯁꯤꯗꯤ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃ ꯆꯠꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯃꯣꯡꯐꯝꯗ ꯆꯠꯄ ꯀꯤꯕꯗꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕꯗꯨ ꯁꯤꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯨꯒꯗꯒꯦ ꯈꯟꯗꯣꯛꯂꯒ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗ ꯏꯚꯦꯟꯅ, ꯅꯈꯣꯏꯅ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯄꯥꯕꯨꯡꯅ ꯁꯤꯈ꯭ꯔꯕꯁꯨ ꯃꯥꯅ ꯄꯥꯝꯖꯅ ꯍꯥꯏꯔꯝꯕꯗꯣ ꯁꯣꯏꯗꯅꯃꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯨꯝꯅꯤꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯏꯚꯦꯟ ꯃꯄꯥꯒꯤ ꯃꯣꯡꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯏꯚꯦꯟꯒꯤ ꯃꯄꯥꯗꯨ ꯃꯣꯡꯐꯝꯒꯤ ꯀꯣꯝꯗꯒꯤ ꯂꯩꯄꯥꯛꯇꯨ ꯅꯤꯛꯇꯨꯅ ꯊꯣꯔꯛꯂꯒ ꯍꯪꯂꯛꯈꯤ, ꯉꯁꯤ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯏꯚꯦꯟꯂꯥ? ꯏꯚꯦꯟꯅ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯄꯥꯅ ꯍꯪꯂꯛꯏ, ꯂꯩꯕꯥꯛꯀꯤ ꯀꯔꯤ ꯄꯥꯎ ꯇꯥꯏ? ꯍꯨꯏ ꯂꯝꯍꯨꯏꯁꯤꯡꯅ ꯈꯣꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯀꯞꯂꯤꯕ꯭ꯔꯥ? ꯃꯇꯝꯗꯨꯗ ꯏꯚꯦꯟꯅ ꯈꯨꯝꯃꯤ, ꯄꯥꯕꯨꯡ, ꯔꯁꯤꯌꯥ ꯂꯩꯕꯥꯛꯁꯤ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯔꯤ, ꯅꯆꯥꯁꯤꯡ ꯀꯅꯥꯁꯨ ꯀꯞꯄ ꯌꯥꯎꯗꯦ꯫ ꯏꯚꯦꯟꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯔꯒ ꯃꯄꯥꯕꯨꯡꯅ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯗꯥꯏ ꯏꯄꯥꯒꯤ ꯆꯥꯅꯕꯁꯤꯡꯗꯣ ꯍꯥꯏꯔꯒ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯂꯧꯗꯨꯅ ꯆꯥꯈ꯭ꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡꯗꯨ ꯅꯪꯅ ꯀꯔꯤꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯇꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯁꯤꯗ ꯃꯣꯡꯐꯝꯗ ꯂꯥꯛꯂꯒ ꯅꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨ ꯄꯥꯡꯊꯣꯛꯂꯦ꯫ ꯃꯃꯥ ꯃꯄꯥ ꯅꯤꯡꯕ ꯃꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯂꯦꯝꯅ ꯃꯥꯡꯐꯗꯦ꯫ ꯅꯪꯁꯨ ꯏꯄꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯅ ꯆꯠꯂꯕꯅꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯦꯟꯅꯕꯒꯤꯗꯃꯛ ꯁꯒꯣꯜ ꯑꯃꯗꯤ ꯄꯤꯒꯦ꯫ ꯍꯥꯏꯔꯤꯕ ꯁꯒꯣꯜꯗꯣ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯀꯧꯒꯗꯕꯅꯤ, ꯏꯄꯥꯒꯤ ꯃꯣꯡꯐꯝꯒꯤ ꯖꯥꯗꯨꯒꯤ ꯁꯒꯣꯜ, ꯂꯥꯛꯂꯣ꯫ ꯃꯗꯨꯗ ꯁꯒꯣꯜ ꯑꯃ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯂꯩꯄꯥꯛꯁꯤ ꯅꯤꯛꯄ ꯃꯈꯩ ꯆꯣꯡꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯅꯪꯅ ꯁꯒꯣꯜꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯃꯅꯥꯀꯣꯡꯗꯒꯤ ꯑꯣꯏ ꯊꯪꯕꯗ ꯐꯥꯎꯗꯣꯛꯂꯕꯗꯤ ꯅꯁꯛꯇꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯣꯏꯗꯒꯤ ꯌꯦꯠꯇ ꯐꯥꯎꯗꯣꯛꯂꯒꯅ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯁꯛꯇꯨ ꯑꯃꯨꯛ ꯆꯞ ꯆꯥꯅ ꯂꯩꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯃꯤꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯏꯄꯥ ꯋꯥꯔꯦ, ꯄꯣꯊꯥꯔꯨꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯡꯐꯝꯒꯤ ꯀꯣꯝꯗꯨꯗ ꯆꯪꯗꯨꯅ ꯍꯤꯞꯈꯤꯔꯝꯃꯤ꯫ ꯏꯚꯦꯟꯁꯨ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕꯗꯣ ꯆꯥꯡꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗ ꯆꯠꯂꯒ ꯏꯄꯥꯒꯤ ꯃꯣꯡꯐꯝꯒꯤ ꯖꯥꯗꯨꯒꯤ ꯁꯒꯣꯜ, ꯂꯥꯛꯂꯣ ꯍꯥꯏꯅ ꯀꯧꯕ ꯃꯇꯝꯗ ꯀꯗꯣꯝꯗꯒꯤꯅꯣ ꯃꯐꯝ ꯈꯪꯗꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯒ ꯏꯚꯦꯟꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯑꯃ ꯂꯦꯞꯂꯔꯦ꯫ ꯏꯚꯦꯟꯅ ꯁꯒꯣꯜꯗꯨꯗ ꯃꯔꯥꯏꯕꯛ 3 ꯀꯠꯂꯤ, ꯆꯣꯡꯈꯠꯇꯨꯅ ꯐꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯊꯧꯈꯤꯔꯝꯃꯤ꯫ ꯏꯚꯦꯟꯅ ꯃꯇꯝ ꯈꯔ ꯁꯒꯣꯜꯗꯣ ꯑꯃꯨꯛ ꯀꯧ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤ ꯇꯧꯗꯨꯅ ꯃꯥꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯀꯌꯥ ꯆꯠꯂꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯊꯥꯖꯅꯕꯒꯤ ꯁ꯭ꯋꯌꯝꯕꯔ ꯑꯃ ꯁꯤꯟꯕꯖꯥꯠꯅꯤ꯫ ꯈꯨꯗꯨꯞ 12 ꯋꯥꯡꯕ ꯁꯒꯥꯏ ꯑꯃꯗ ꯔꯥꯖꯀꯟꯌꯥꯅ ꯐꯝꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯣꯡꯈꯠꯇꯨꯅ ꯁꯣꯛꯄ ꯉꯝꯕ ꯅꯨꯄꯥꯗꯨꯗ ꯔꯥꯖꯀꯟꯌꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯟꯇ꯭ꯔꯤꯐꯝ ꯑꯃꯁꯨ ꯄꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯗꯨꯠ ꯀꯌꯥ ꯊꯥꯗꯨꯅ ꯄꯥꯎꯖꯦꯟꯈꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯊꯧꯔꯝꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯨꯞ 12 ꯋꯥꯡꯕ ꯁꯒꯥꯏꯗ ꯐꯝꯂꯤꯕꯤ
ꯔꯥꯖ ꯀꯟꯌꯥꯗꯨꯗꯤ ꯁꯣꯛꯄ ꯉꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯥꯛ ꯐꯥꯎꯕ ꯅꯛꯄ ꯉꯝꯅꯈꯤꯗꯦ꯫ ꯃꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯀꯅꯥꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯛꯄꯗꯨꯗ ꯄꯨꯝꯅꯤꯡ ꯍꯦꯛ ꯅꯤꯜꯂꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯃꯠꯇꯅ ꯁꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯊꯧꯔꯝꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯏꯚꯦꯟꯅ ꯂꯥꯎꯔꯛꯄꯗꯣ ꯃꯤꯌꯥꯝꯅ ꯇꯥꯔꯦ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯃꯨꯛꯇꯪ ꯂꯥꯏꯕꯛ ꯆꯥꯡꯌꯦꯡꯖꯒꯦ, ꯈꯨꯗꯣꯡꯆꯥꯕ ꯑꯃꯇꯪ ꯄꯤꯕꯤꯌꯨ꯫ ꯃꯤꯌꯥꯝꯗꯨꯅ ꯏꯚꯦꯟꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯊꯧꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯔꯥꯏꯕꯛ ꯌꯦꯡꯖꯔꯣ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯌꯥꯊꯪ ꯐꯪꯕꯗꯒꯤ ꯏꯚꯦꯟꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯑꯍꯨꯝꯂꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯊꯧꯗꯨꯅ ꯀꯣꯏꯔꯝꯂꯒ ꯃꯤꯠꯅ ꯀꯨꯞꯄ ꯃꯤꯠꯀꯨꯞꯇ ꯔꯥꯖ ꯀꯟꯌꯥꯅ ꯁꯒꯥꯏꯗ ꯐꯝꯂꯤꯕꯗꯣ ꯆꯣꯡꯈꯠꯇꯨꯅ ꯁꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯁꯣꯛꯂꯦ ꯁꯣꯛꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯨꯄꯥꯗꯨꯗ ꯄꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯆꯥꯡꯌꯦꯡꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯕ ꯃꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯏꯚꯦꯟꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯏꯚꯦꯟꯅ ꯆꯪꯗꯨꯅ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯏꯚꯦꯟꯅ ꯅꯅꯥꯎ ꯏꯚꯦꯟꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯌꯦꯠꯀꯤ ꯈꯨꯗꯥꯡꯗ ꯏꯚꯦꯟ ꯍꯥꯏꯅ ꯍꯛꯈꯤꯕꯗꯣ ꯎꯠꯂꯝꯃꯤ꯫ ꯃꯅꯥꯎ ꯏꯚꯦꯟꯅꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯅꯥꯎꯕꯨ ꯀꯣꯟꯁꯤꯜꯂꯒ ꯀꯗꯥꯏꯗꯒꯤ ꯐꯪꯂꯨꯕ ꯁꯒꯣꯜꯅꯣ, ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯛꯇꯨꯅ ꯀꯔꯝ ꯍꯥꯏꯅ ꯑꯣꯟꯈ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯏꯚꯦꯟꯅ ꯃꯄꯥꯒꯤ ꯃꯣꯡꯐꯝꯗ ꯑꯆꯥ ꯑꯊꯛ ꯊꯤꯟꯕ ꯆꯠꯄꯗꯨꯗ ꯃꯄꯥꯅ ꯄꯥꯎꯇꯥꯛ ꯑꯃꯗꯤ ꯁꯒꯣꯜꯁꯤꯕꯨ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯂꯝꯂꯕꯗꯤꯀꯣ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯅꯤꯡꯕ ꯑꯍꯜ ꯂꯃꯟꯕꯨ ꯂꯥꯏꯃꯛꯅꯤ ꯈꯟꯗꯨꯅ ꯃꯌꯥꯊꯪꯕꯨ ꯂꯩꯃꯥꯏꯗ ꯇꯥꯍꯟꯗꯕ ꯏꯚꯦꯟꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯧꯔꯒ ꯂꯩꯕꯥꯛꯀꯤ ꯃꯁꯛ ꯅꯥꯏꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫